free movement dil yanadri fawba kuki militants singi su center na handokpagi wafam leitri haukiba sahi 2023 gi me hom de thokiba irang aduna maram oirga kuki su militants sing amasung ministry of home affairs ki mihu chinga tangkak ani de wari sanaduna valley district ki akoi badalai basugi kem teret law thokiba de yanara basu free movement dil haibadi national highway sing de kangluk khuding gi mioi sing na maning makha tamna sathok sa siniadri fawba de su agreement asima khata na sangtokpagi wafam leite haina ministry of home affairs tagi fangwa official ki source amana hairi pawasina makhata na hairi bana chief minister biren resign tawkro matung sahi si February tarago humdoi degi state asida president rule thamduna lakibani union home minister Amit Shah gi maike degi state asida president rule thamkro matung hanbu oina paikhet kadaba khongthang asi national highway the free movement lehen basini masimang sahi asi gi march ni pan security gi hen section tawranga loina national highway sing asi hangdungna bo honakibani adobu kuki sing na thengba pibe degi maipa khidrabasu center gi hanba pandam de free movement lehen basini wafam asi gi matang dhan kuki su militant sing amasung ministry of home affairs ki mechinga chathaki bo wari aduda su national highway hangdukpa gi wafam asida priority thamduna yamna kupna khanaki masida su militant gi maikai degi su yaning daba phongdoraki makoina wafam asida matam supagi oina yaning daba leite haibagi wafam su khangalaki center gi maite kai degi di free movement dil tawnadri fawba su sangtupagi wafam leite haibasimi pham aduda thamki national highway asi hangdoktuna free oina sathok sasin tawba yaraba khudakta state asida mahusagi phewam dhanjilakani khongthang asina singi lamphawduna satpa yadriba tampaki miyoi sing aduga tampaki lamphawduna satpa yadriba kuki sing maning makha tauna satpa yagaduribani handakta year india gi plan kaibada kuki gi miyoi ama amasung maitai gi miyoi ama punna crew member ani laikidaba thodok aduda maitai singi maikai digi laikidraba kuki crew member adugi haksang imphal airport oklabada makhal amata gi athing na piroi haina phongdokpa laikhrabani kuki gi maikai digi su mamang thamme kundagi kunga manga fabu ukrul da pangthokiba manga suba siroi lili festival aduda maitai singna sathok sasin tawbada makhal amata gi athing ba pikhide masina national highway hangdokna bagi dil asi sign tawna bagi thabuk asi athubada pangthoklaba yai haina pau asina makhatari Fubala thaudok ka mari leina kaukiba matam kaktaba ban Thokhre Churachandpur da kuki CSO singna kaukiba banna chauna akaiba pikhre ngarang nung thilpung ahomlom tabada Bishnupur district ki lower kenen da masagi lofam de lo unaba thabuk suduna leiba hal ama kuki singna kapthork pa nongmai maruna mahaki oi thangba makhuta pan kibagi thaudok ka mari leina Bishnupur district ki tongan tongan ban nupi lup amadi CSO singna thaudok asiga mari leina Manipur gi governor Manipuri police ki DGP amasung security advisor ngasi pung 13 ta jingai mamangda resign tawdrabade Manipur pumba matam kaktaba ban kauragani haina lauthokiba adu sarkar condition khar de yanaba purakpa de Thokhre adum oinamak thaudok aduga mari leina security force singna kuki khulai paibasing aduga khut thokna bagi thaudok ta cross fire da langsing man bi khul ki sif ki loina bi khoi kholing ko binupi ama lekhidaba ki thaudok ka mari leina na ITLF amasung kuki gi tongan tongan ba CSO singna kaukiba matam kak taba total shutdown na Churachandpur district ma hosa gi punsida sauna kai be Thokhre Kangpokpi district ki oina su ko tu na ngasi nong tilpung amorom ta ba de gi numidang weram pung toruk phawba kaukiba bal na sauna kai pi khre phobala maning hai kenen gi makha da ngarang kuki singna sa thar ki ba attack ta ning thaujam biren sok ki ba thaudok adu gi matang da ngasi phobala amasung masigi akoi ba te leiriba maira pai bising na tongan tongan ba demand kaya tala dun matam kak taba ban gi khongjing chingsin gani haina tawrom ba du gi matang da DC Bishnupur Puja Elangbom amasung Bishnupur SP Ravi Kumar Yauno district level police amasung civil officer sing yauno phobala kaithil da mifam pangthokre ngasi pangthokbe mifam adu da DC na miyam gi apam basing adu thabuk to onthokna bo hona gani haibagi thajaba piba degi khongjang adu matam khar gi oina suspend tawkhre SP gi maikai degi makhatana hai ki badama fam adu miyam na lobuk ta thabuk suba satpada asok apan yaudana ba henba security mizana sing balaw khutlagani law uba lepadi yaroi punna law panab hotna minasi haina phungdoki Bishnupur DC Puja Elangbom gi maikai degi sumyam na pamni basing adu thabuk to onthokna bo hona gani governor amsung chief secretary gi maikai degi mihu tharaktuna amadi thodok adu yengsinba yauna makhata na thoktana bo hona gani haibigi thajaba sing piki DC amsung SP na piki be thajaba adu maram oiraga miyam na matam kharni gi oina khongjang adu suspend tawki adu oina miyam na pamni basing adu thabuk to onthorok trabadi makhata bo khongjang sing ki gani hairi Iran gi nuclear scientist sing da target tawgani US ki aya ba ngairo Israel Iran amasung Israel ani gi marakta hojik sok nariba lan asida Russia gi maikai degi Israel na Iran gi nuclear scientist sing target tawdana ba kan warning pirakhrabsu Israel gi maikai degi lan asida Iran gi nuclear scientist sing amata khaktam target tawgani masida US degi aya bangai ba natran lowo gi mathau ta de hain Israel gi prime minister Netanyahu na phongdokhre maraksida China gi maikai degi US na lan asida yeusin dana ba kan warning tawkhre Russia gi maikai degi phongdorok lebana Israel na Iran gi nuclear scientist sing attack tawba asina karigumba nuclear reactor sing atu leak oirak patar badi madun asowa misi mina thokani Gulf country asi disaster amo oirak pa yai haina phongdok ladun Israel na nuclear scientist sing attack tawdana ba kan warning pikibani adum oinam Israel gi prime minister Netanyahu gi maikai degi Israel gi air strike amasung missile strike asi Iran gi nuclear site yauna
military installation amasung missile installation sing the target tawgani civilian sing target tawgi wafam leite haina phongdokhre Israel gi prime minister asina makhata na hairi bana lan asida Israel na pamni pandam adu phangna ba chapsana honagani Israel gi maikai degi tawbang ambasing adu chapsana tawgani nuclear facility sing amata khaktana target tawgani Israel gi maikai degi United States ka punna Iran gi mathakta offensive sa thabagi wafam hojik phawagi leite lan asida US yawbo yawdabagi wafam adu makoine lepchagadabani Israel gi yaifana bagi tam tawba yabasing adu tawgani masida US gi ayaba lowgi mathauta de Iran gi Supreme Commander Ayatollah Ali Khamenei asi hat pana tana topo option amata leitem halaba khakta ta Middle East shanti purakata bani lana sigi matang de nungti numit khuding gi US president ga pau phau nei US ki president Donald Trump mai kai de Israel gi self defense ki right masak khangbi bagi damak ta thagali marak as de Russia gi mai kai de US ta Israel na hauzik Iran da sa thariba lan asi da makhal amata gi military action sing yaudana ba akan ba warning Thokhre Moscow asi Iran ga khwai de gi nakna ba ally amani lebak ani asi gi marak ta anak military cooperation leiba ga loina thakhar gi mamang de gi hauna strategic partnership oina tawduna lakibani adum oina mak Russia gi maikai degi hojik phawbu gi oina Iran da military support amata piba leitre haikre US President Donald Trump na haukiba jun tarag nipan de Israel na hojik Iran gi matakta sa tharbi air strike asda US yausin na khanari haina phongdokiba adugi matang da Russia gi maikai degi hairiba karigumba lanas de US saruk yamina duna military action asda yausin ki batarabadi lanasi hana paktuk sau thorak natana khudong thingai oiba pm sing hengalakani aduna lanas de US na yausin loidabani haina warning tawki adum oina US ki maikai degi Russia gi warning asda karimata thausa da na Israel bu Iran gi attack asda gi ngak senana ba Middle East leramba military aircraft amasung warship kaya Israel gi mayanak na US ki maikai degi bunker buster bomb season aduna Iran gi leinung da phut chahum lom lu tharaba missile city da target torokpa yabagi phibam su hojik phawbugi oina leiri adubu chapsana US ki maikai degi de wafam asigi matang da chapsana phongdoktri adubu Israel gi maikai degi de kg lising kuntra lomba bunker buster asi pina ba US da hojik maksu yamna karna takna duna leiri bani Iran na Israel ga sokna riba lan asida China na mateng pangsin duna Iran da khuchu khulai kaya thajil labra haibagi asoba singna ba leire Iran amasung Israel ani gi marakta hojik sokna riba lan asi hena pakthok sau thorakta na China gi maikai degi phongdok cherbasu lan asi da Iran gi mateng pangsin tuna military khusu kulai kaya thara bra haibagi asoba singna ba leire China amasung Iran leiba kani sigi marakta sahi kaya gi mamang degi anak pamari leina duna laglibani Iran amasung Israel lan asi gi manung da China na cargo plane kaya ama leptana thari cargo plane sing asi China gi nongchuklong thangbadi gi awanglom thangbada paikra Kazakhstan Uzbekistan Turkmenistan landuna paikra matung Iran gi lamkhui lansil lamdai plane asi radar dagi mangki China na season riba Luxembourg high river plane asi mamangi matam the European gi sky sing da mukta paiba ukidri high river plane asi akan balan gi kusu kulai amasung military equipment yawo government gi oiba contract order sing khaktam puthok pusin tawda sin na plane amani mamangi matam da so China na Iran da ballistic missile gi material kaya ama supply tawduna lakibani expert sing gi maikai degi phongdok kibana China na karigumba lan asi dak tengna yosilakpa tarbadi Israel ga nakna chapminar ba US masida yosilaktura lan asi hena sathi ba phibam amada lakani Fox News ki report na hairi bana flight tracking data amasung European assessment intelligence ki matung ina hoki ba jun taraga mari degi hojik pawa China gi tongan tongan mafam sing da Boeing 747 hairi ba cargo flight asi mangarak paikre hairiba cargo plane sing asi Iran gi air space mayanak silak laba matamda radar dagi dimang ki masina China gi maikai degi Iran da yamlaba equipment amasung khusu khulai chauna pusilamba yana leiri China gi season riba thaw amasung gas sing asi gi sadani phudi Middle East gi lakpani masigi manung da ayamba sarukti Iran dagi lakpani haina Heritage Foundation Center for National Defense ke director Robert Greenway na phongdokhre maragas the US President Donald Trump na America na lana sa yausin da bana tragana yausin da bagi firep adu sayol ani gi manung da laptop laba yai haina source amana hairi na kal amorom da Israel gi defense force na ngarang numidang chupa Iran gi Tehran da air strike chatha duna missile production lairiba military industry site sing amadi Ispan nuclear R&D headquarter da sauna amang ata Thokhre Israel gi defense force ki matung ina Jet-60 na precise intelligence guided decision aduna mafam samaga kunda target Thokhre Iran na cluster bomb yawa missile ke amarum kapsi lakre Iran amadi Israel gi marakta sokne be lan nong magi kankalak pagaloina na Israel na cluster bomb yawa missile ke amarum Iran da kapsi lakre haina agency gi pawa mana hairi laibak ani gi lan da cluster bomb sin na bahantak na han bani hidama sigi matang da Israeli military na hai sarang na mile mari kilometer taret wang mafam da missile gi warhead hangdok laga madu da yawa cluster bomb sing thadura kibani
हौजिक फाउबगी ओइना ईरान की अटैक अदुदा मिसिमिना याउबगी पाउ फंगद्री प्राइम मिनिस्टर बेंजामिन नेतन्याहू ना ईरान की हॉस्पिटल दा अटैक सथरखिबगी मतंगदा मतिक साबा पाउखुम पिदुना लमन खुमना थौरांग लौखटले हाइना ममांगदा लाउथोकप लेखिरबनी हाइना पाउ असिना मखातारी प्लेन टिकेट कक्पगी सांग हंथरकले जून 12 लंदन की गेटवे एयरपोर्ट तमना पाइगदब एयर इंडिया की बोइंग ड्रीमलाइनर अमा काइख्रब मतंगदा मियामना प्लेन टिकेट कक्पगी सांग सादा 35 रोम हंथरकले हाइना रिपोर्ट अदुना फोंगदरकली ब्लू स्टार एयर ट्रैवल सर्विसेज प्राइवेट लिमिटेड की रिपोर्ट ना हाई नौना टिकेट कक्पगी सांग हंथरकपगा लोइनना ममांगदा हाना टिकेट कक्खरबा मियोय कयानासु कैंसल तौबगी सांग हेंगलकले बोइंग ड्रीमलाइनर टोंगबदा खुदोंथिबा मायोकनबा याय हाइना चिंगनबगी मियामना टिकेट कक्पगी सांग हंथरकपनी हाइरि इंडियन महिरोय अमा सबचाबा मरम खंगदना कनाडा दा सिखरे कनाडा की कैलगरी यूनिवर्सिटी तंबी तानिया त्यागी कौबी इंडिया की नुपी महिरोय अमा सबचाबा मरम खंगदबा मोंगदा सिखरे हिरम मासिगी मतंगदा इंडियन कैंसुलेट ना लेखिद्रबगी इमुंग मनुंगदा मथौ ताबा तेंबांग पुमनम पीगनी हाइना लाउथोखी महिरोय अदु मतौ करमना सिखिबनु हाइबा सबचाना खंगबंगम थ्रुसु रिपोर्ट अमगी मतुंग इन्ना हार्ट अटैक तौरपदगी सिखिबा ओइरंबा याय हाइना पानरी।